camouflage setanaba thokiba order Churchanpur da Sanakhre constitution na piba right ki manungda union territory ki demand tawjabani haina Paolienlal Houkipna phongdokre Churchanpur gi tuibong da ITLF na chinduna separation day gi thoram pangthokpada Churchanpur district magistrate na camouflage setpa yaroi haina point tara thamduna thokiba order Kuki gi balander singna inkidre pawasina makata na hai ITLF ki secretary Ginza Boal Jongna tuibongda leiba wall of remembrance da separation day gi thoram pangthoksage haina district magistrate Churchanpur da application file langkhatkibani file aduga mari leinana district magistrate Churchanpur na thasagi anida ningsing thoram asibu pangthoknaba permit piki permit adugi manungda hairiba mafam aduda loudspeaker sizinabada athingba piba rally natraga masiga manaba amata lambi chatpa yaroi lambi da mi siba yaba sei utup nongmaina singba khulai paiduna chatpa yaroi camouflage furit natraga combat dress na singba singsu litpa yaroi haina akanba instruction piki masada natana anti national oiba yaba slogan natraga wafam ching ngangbada athingba thamba yauna point tara yawba permit order magistrate na pikibani adubu miyamna hangnarakibadi ITLF na sinkiba thoram aduda district magistrate na athingba pirakiba sing adubu tasengna ilibra natraga indabra haibasi social media da thadораkiba tongan ba video amadi photo singna khudam changdam oiduna leiri hairi amaromda haukiba sahi lesingani kulhumdagi me ohumdagi tholakiba manipur gi violence ngasi sahi ani mapung faraba ningsing thoram pangthopa amada Kuki miyamna taliba legislature yawba union territory gi demand asi lebak asida leiba constitutional lebak miyamda piba rights aduki makhada demand tawbani haina Paolienlal Houkipna phongdokre wafam asi Kuki gi civil society organization CSO ni hairiba ITLF na sinduna mitai miyamdagi tokhaina taba numit separation day haina mingthonduna Churchanpur da leiba wall of remembrance haina Kuki miyamna thonba mafam amada pangthokpa thoramda wangangloi oina saruk yakiba Saikot Assembly constituency gi MLA Paolienlal Houkipna phongdokibani thoram aduda Paolienlal Houkipna hai Kuki miyamna Manipur da ki tokhaiba legislature yawba union territory gi demand asi India gi mayokta nate Manipur da khundariba Kuki miyam gi chawkhat thorangi damak lebak asigi leiriba constitutional miyam da piba rights adugi matung ina Kuki miyam na demand tawba khaktani maram aduna Kuki miyam na thengnariba saitheng asi Prime Minister Narendra Modi amasung Home Minister Amit Shah na khangbigadabani haina phongdoki mahakna makhatana phongdokibada Manipur da thokliba irang asi hek hobadagi singi district singda development ka mari leinana senpham amata ngasi fawba lengaki maikaidagi thadadana lagli Manipur da majority oina leiriba mitai miyamna minority oina khundariba Kuki miyamna chathariba namthaduna thambagi thabak asi khudaktagi lephanduna India lengaki maikaidagi athuba matamda wari sanabagi thabak haugadabani hainasu phongdoki Sisipur gi thingang faida separation day gi program yawruba halakpada Kuki ama garina thongkhre hairi ngasigi Manipur gi tangdu leitadaba phibam national political party singna oihanbani haina PDF na phongdokre matam amada ningkha tamna hingjaramba iramdam asina Bharat lengaki makada nampuda tension khankrabagi matungda lengak amagi makada hingjari haina leijariba lamdam asigi miyamdi asengba misang mikhai naidraba lengak amagi mahau adudi ngasi fawba phangdana lagli haibasi Democratic People Front DPF na ujariba amadi miyamna su uriba amani Manipur na Bharat ki phibanungda hek tinsin khrabagi matungdagi di Bharat ki asawa political party gi akhuba achan mirai naiba thawong thausil ching asina aikhoi gi khunai asigi miyambu ngasi fawbada nathaiduna thamli Englishing amaga chamapan nimphuni panda masagi asengba miyamna khanjaba lengak leiramba ireipak asina Englishing amaga chamapan nimpu mapanda miyangi ayaba yaudana khudek pinakiba Bharat da punsinbagi yana cherol adugi Mahaina Lamdamasi Chief Commissioner Thaki Officer Amana Lengakba State Party C State Aman Namdana Ohankibani Amadi Mapung Phaba State Ama Phangnanaba Honabada Atamnana Aikhogi Lamdam Sigi Miyambu Makoi Singi Mafamda Chakni Phiniba Ohanki Awaba Saitheng Kaya Phanganki Haukiba Sahi Lisingani Kulumdogi Me Ahumdagi Haukiba Yamna aki tujung poklaba tamthiraba thaudok amadi masigi makha tarakpa nungaitaba thaudok singasi national political party singi apikpa akhuba midiengda lamdamasigi miyam bu maruaina sahi kayagi mamangdagi nungchi sana na ingna sikna laminarakliba yelhomi proof singbu lamdam asidagi maru phangna muthanana bagi aphongba lalongni haina
Democratic People Front DPF na lawi. Chahi ani helaglaba wathok asida National Political Party ki lengak asina wathok asi loisinabagi lambi sembagi mami adudi uba phangdri. Ahoina do magi lengak lon gi oiba minyeng thamlaga awaba taraba lamdam sigi miyangi pirang ikhengda tongduna khudong chaba lahongnaba honaduna leidi haina phongdoragli. Mi ithok thokna raktabana Kuki singi separation day ki thauram mapung fakhidre. Midam dagi lokaina sangsilaki ba Kuki narco terrorist singna kumjale singani kulhumdogi me humdagi ngasi fawa yel homi mitai maitai singda chatharaki ba sahi ani faraba Kuki narco terrorist singi landa asibu separation day haina mingthonduna Kuki singna kangpopi amadi Churchanpur da pangthokna ba thaurang tawbadu mi ithok thokna raktabana separation day ki thauram mapung fakhidre haidi. Miyoi kaya hatkiba miyoi kaya na aso open nangkiba thiba khangdaba amadi mayumakai mai thadokibadagi tamthiraba Kuki narco terrorist singi sahi ani mafung faraba landa asibu kokomina senduna Manipur People Conference haina Imphal-gi Khumalampakta Phongna Bridging Device for Sure Future haina mingthonduna Imphal East-gi Yumnang Khunau Community Hall da DMCC na senduna Delhi-gi Jantar Mantar da demands and to ethnic division in Manipur. Safe return of the IDP BPF Sinam United Committee Pukhaw amadi Rising Star Club Yumna Patlaw da Yumnam Patlaw Jingjinda Khwairamba Nupi Kaithel Sinpham amadi Saktam Kanba Lupna Maitai Resurgence Forum ga amadi Kopmen na Imphal East-gi Akampata Leiba Ideal College da Observation for United Manipur haina mingthonduna chahi ani faraba Kuki narco terrorist singi landa asibu ningsingduna ningsing thauram paksana pangthoknaki. Ngarang me ahumda sahi ani mapung faraba Kuki narco terrorist singi landa asi Kuki singna su separation day haina mingthonduna mapang kayada pangthoknaba honaki adubu mi ithok thokna raktabadagi thauram si mapung fakidre hairi. Pau Sina Phongna pau amagi matung inadi kotu amadi atai luk kayana senduna separation day gi thauram ase kangpopi gi Thomas Ground amadi Churchanpur da pangthoknaba thaurangki adubu athengba phawba miyam thoraktabadagi Thomas Ground da tharamba plastic ki saugri kaya ihang hangki Churchanpur da sumi thoknaraki de hairi tungda selilang libastingna thauram adu military uniform setpa miyoi kharana laikhidrabastingi mafamda nongmai round kaya kaptuna gun salute piduna pangthoki adumakpu tengnopal yauna mafam kharadi thauram ase miyangi khongsa chatuna amadi mafam kaya da separation day thaba signboard kaya thetuna pangthoki hairi. Imphal East District ki manungchana laiba Thiam Konjingi Upokpi haina khangnaba pat lambigi mathak thangba saruk tinglomda sangsilaga laiba mafam amada masak khangdaba miyoi ama thauri yalaga lairamle masagi sandal amadi thangol gumba amasu mafam aduda lairami haidi hojik fabagi oina masak maming khangba ngamdri haina social media da viral oiragdi. May ahumda cycle da gun salute pikre nomai manga fagatkre mitai da onsenduna landarakiba Kuki singnasu ngarang lan gi sahi ani farakpagi thorong Kangpokpi district ki cycle da pangtuktuna gun salute pikibagi mayokta police na local leaders sing lakna ba khangankre aduga thodok asegi mayokta Lwkhtkhre case ka mari lenana red chathabada single rebel manga amasung combat dress sing fagat pa hore haina police control room dagi ngarang thorakba chirol amana phongdoragli. Makhatana chenaba miyoi sing amasung sitinaki ba nongmai sing fanaba red chathakigani amasung thauram asibu sinkiba singi mathaktasu logi matung ina thabak paikhatkani hairi. Delhi da protest tawkre yellow furb oiriba mitai da landarakpa sahi ani farakpaga mari lainana Delhi mitai coordinating committee DMCC Manipur Student Association Delhi Masad Manipur Innovative Youth Organization Delhi Mayot United Kaksing Student Unicas na puna sinduna Delhi gi Jantar Mantar da protest demonstration pangthokre hairi. Lupsing asina puna thadorokpa chirol aman hai protest demonstration aduda member of parliament angomta Bimol Akoijam Imphal Times ki editor K. Hai Rinku classical Manipuri and Odissi dancer Sabon Lowen activist Enot Dios DMCC ki convener Dr. Siramle DMCC ki spokesperson Naurem Bobo Masaki president Somenanda Khangjakpam Mayondagi president Yengkhomcha Gunchenba DMCC ge youth wing Heramani amadi tongan ba miyoy kaya saruk yaki
Manipur ase furuk kayana khundaminariba amani maram aduna India lengangna furupsingda sayetnaba thokhanduna Manipur thugainaba honarpa lekadabani yellow furuk oriba mitai sing amadi Indian citizen oriba Kuki Singh masa masagi yumda hanjilhanaba Manipur gi wathok laksinaba border da thokliba terrorist ki sayenaba loisingadabani India lengangna Khutlai paiba Kuki Singh bu su gi marumda yokhat palepu Kuki militant single lainariba suspension of operation Lwkhtkhre terrorism gi thawong laksin mathau taba thabak sing lokhatpa buffer zone sing Lwkhtkhre changba yadana lairiba sing athingba leitana chathok chachin tawhanba haiba demand kaya su thamki